Council of Higher Secondary Education Manipur Kosem Lauba Chahi Asigi Class 12 examination ki result nga se lautokhibaga loinana commerce stream da lengaki school na ahanbu position lauduna lengaki mai nga khre Kosem Lauba handak chahi ki class 12 ke examination result lautokpagi thoram adu ngasi nungthil babu parada leiba council asigi office ta pangthokhe Chahi asigi Kosem Lauba class 12 ke examination asida punda mahairoi lising kunchaga mathoi ga chani yang khaima pana saruk ya khe madugi manungda mahairoi lising kunipan ga chani pan kun mapan pass tawduna examination asida mahairoi pass tawbugi changcha da marifutara ni thoi dasmek ani ohum oikhe masi mamang chahi gi pass percentage ke chang haibati chada marifutara mari dagi chada ama dasmik taret taret hanthaba amane Handak chahigi oina art stream gi oina mahairoi pass tawbugi chang asi chada marifu mapan dasmek nipan taret oikhe science stream na chada marifu tara humdoi dasmek ani nipan amade commerce stream na chada marifu nithoi dasmek manga taret pass tawkhe examination asida science stream gi oina comet school ge takhelambam kalpana amade comprehensive concept school ge yuhen longjam art stream gi oina enlightened knowledge ke sarang them ayingbi chanu amade commerce stream gi oina CC higher secondary school ge thohenba thongamna ahanbu position takhe examination asida science stream gi oina ahanbu position takraba takhelambam kalpana amasung yuhenna chap manana mark chamri ga marifutara phangkhe takhelambam kalpana comet school ge mahairoine mahak wangu tera hodam leiraktage ti tamu amasung ti pratap ki machanupi ne Amaromda Yuhen Longjamna Comprehensive Concept School Game Hairoine Mahak Sagolban Mabudau Mantri Laikai Dage Longjam Lakshmi Amasung Longjam Wilbert Anigi Machane Science Stream da Millennium Institute of Sciences ke Pebam Taibangan ba Mangangna Mark Chamriga Marifu Manga Phangduna Ani Shuba position takhe Mahak Wakaitel Moirangpura Laikai Dage Konjengbam Rebita Amasung Pebam Diction gi Masane Stream Asida Comet School ge Kaithel Lakpam Wenonana Mark Chamriga Marifu Fangduna Ahum Suba position takhe Mahak Sagolban Tera Lukram Leraktage Kaithalak Pabrina Amasung Kaithalak Pam Gitaranjan Anigi Machanupine A stream gi oina ahanbu position takrabe Enlightened Knowledge Higher Secondary School ge sarang them ayingbi chanuna phangkhiba makna Chamriga humfutara ne Mahak Langthaba le Makha Lekai dage sarang them Romabati Leima Amasung sarang them Labangom Mitay Anigi Machanupine Stream asida TG Higher Secondary School gi Puspa Kakching Tabam na mark Chamri ga yang kaitaruk fangduna ani shuba position takhe Mahak Kongbanai Naibam Lekai dage Aribam Rasesori Amasong Kakching Tabam Nongyai Sharma ani gi machane Stream asigi ahum suba position na Enlightened Knowledge Higher Secondary School ge Jesabam Nurmiyana takhe Mahak Kairak Makha Lekai dage Safra Amasong Jesabam Nurkhan ani gi machanupine Commerce stream gi oina CC Higher Secondary School ge thohenba thongamna mark chamri ge yankhai mari fangduna ahanbu position takhe Mahak Singzamai Makha Khongnang Phaidek pidage thongam ongbi ibeyaima amasung thongam Gojendro anigi machanupane stream asida TG Higher Secondary School ge Haurong Bam Kenya chanuna mark chamri ge kuntra ga humdoi fangduna ani suba position takhe Mahak Matai Mayai Lekai dage Haurong Bam Kamala amasung Haurong Bam Gopal anigi machanupine stream asigi ahum suba position na CC Higher Secondary School gi athokpa akpigani athokpam denina mark chamri ga kuntraga mathoi phangduna takhe mahak tok bakha lekai dage athokpam rani amasung athokpam somendro ani gi machanupane examination ase babu parada leiba Kosem office ta education S ki commissioner Ningthauzam Joffrina haidokhibane Discussing how the department ki point of view de gidi khoi gidi government ki school ki satra na ta private school satra de khado ning te khoi gidi loinamak manipur angang singa tani loinamak pass of ki ba wang na ma thong ka sai ki mok na chatning ba cha sik ba adu mane khoi ban da with the book khoi ki education service superior na he na khoi ki science ta yes compared to arts compared to commerce ko science ta adu mak na distinction ya na yawadi amak na ta na ka thok perhaps next year can improve like and up effort has not much situations I have to watch the visit kara improvement like brand khale aduga within the next few days ko yeng ka adum ko bitak tamna hambo ga han education ko inspire game there ko coaching ha na te aduna yang thunamak aduna bi lambi de product na ba ko jipna ke ko de ko lo no machine like ba mayam sense mo jipna bi sai tham